ꯗꯣꯂꯤ ꯑꯃꯗꯤ ꯄꯨꯡꯊꯥꯏ ꯀꯕꯣ ꯂꯩꯀꯥꯏꯒꯤ ꯏꯝꯐꯥꯜ ꯋꯥꯜ ꯁꯤꯃꯤꯇ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯤ꯫ ꯗꯣꯂꯤꯅ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯁꯨꯝ ꯑꯇꯩ ꯃꯐꯝꯗꯗꯤ ꯎꯅꯅꯤꯡꯗ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯃꯅꯨꯡ ꯆꯪꯉꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯕꯨꯡꯊꯥꯏ ꯗꯣꯂꯤꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯕꯨꯡꯊꯥꯏ ꯗꯣꯂꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯇꯪ ꯈꯪꯒꯦ ꯈꯟꯅ ꯎꯅꯕꯅꯤ꯫ ꯗꯣꯂꯤ ꯏꯀꯥꯏꯅ ꯀꯩꯅꯣ ꯕꯨꯡ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ ꯏꯀꯥꯏꯕ? ꯕꯨꯡꯊꯥꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯁꯦ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯩꯌꯦ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯕꯨꯡꯊꯥꯏ ꯗꯣꯂꯤꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯇꯞꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯗꯣꯂꯤꯗ ꯌꯦꯡꯂꯒ ꯗꯣꯂꯤ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ, ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯅꯁꯤꯀꯣ? ꯗꯣꯂꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯪꯉꯣ ꯀꯩ ꯃꯇꯥꯡꯅꯣ? ꯕꯨꯡꯊꯥꯏ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯒ ꯈꯪꯅꯗ꯭ꯔꯤꯉꯩ ꯅꯪ ꯀꯅꯥ ꯀꯅꯥ ꯈꯪꯅꯔꯝꯒꯦ? ꯗꯣꯂꯤ ꯕꯨꯡꯊꯥꯏꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯛꯄ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯤꯕꯣ? ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯋꯥꯈꯜꯁꯨ ꯆꯪꯗ꯭ꯔꯤ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ꯫ ꯁꯨꯝ ꯈꯪꯅꯤꯡꯗꯧꯕꯅꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ꯫ ꯗꯣꯂꯤ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯑꯃ ꯄꯣꯛꯂꯤ꯫ ꯕꯨꯡꯊꯥꯏꯅ ꯍꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯁꯨ ꯑꯃꯨꯛ ꯈꯜꯂꯤ꯫ ꯆꯨꯝꯅ ꯈꯪꯅꯤꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯅꯤ ꯈꯪꯅꯔꯝꯃꯤ, ꯑꯃꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ, ꯑꯗꯨꯒ ꯑꯃꯅ ꯂꯥꯁ ꯏꯌꯔ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯌꯥꯔꯕꯣ ꯁꯤ ꯈꯪꯂꯗꯤ? ꯅꯪꯗꯤ ꯀꯅꯥ ꯀꯅꯥ ꯈꯪꯅꯔꯝꯒꯦ? ꯕꯨꯡꯊꯥꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ꯫ ꯗꯣꯂꯤ ꯍꯔꯥꯎꯖꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ? ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ, ꯅꯪ ꯁꯥꯎꯅꯨꯀꯣ? ꯑꯩꯅ ꯂꯥꯟꯅ ꯈꯟꯒꯗꯕꯁꯨ ꯂꯩꯇꯦ, ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯅꯁꯤ꯫ ꯑꯁ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯀꯣ, ꯅꯪꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯪꯅꯤꯡꯗꯧꯕꯅꯦ꯫ ꯐꯔꯦꯁꯦ ꯍꯪꯉꯣ ꯀꯩ ꯋꯥꯅꯣ? ꯅꯪꯅ ꯃꯤ ꯑꯅꯤ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯅ, ꯑꯗꯣ ꯃꯣꯏꯒꯤ ꯔꯤꯂꯦꯁꯟ ꯂꯩꯈ꯭ꯔꯕꯣ? ꯕꯨꯡꯊꯥꯏꯅ ꯄꯥꯏꯔꯤꯕ ꯗꯣꯂꯤꯒꯤ ꯃꯈꯨꯠꯇꯨ ꯗꯣꯂꯤꯅ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯉꯛꯅ ꯕꯨꯡꯊꯥꯏꯗ ꯌꯦꯡꯂꯤ꯫ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯌꯣ, ꯑꯩ ꯁꯥꯎꯔꯣꯏꯌꯦ꯫ ꯗꯣꯂꯤ ꯄꯥꯡꯂꯤꯕ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯕꯨꯡꯊꯥꯏꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯀꯩꯗꯧꯔꯦ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯁꯤꯕꯣ? ꯑꯩ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯦ꯫ ꯇꯁꯦꯡꯅ ꯗꯣꯂꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯁꯣꯏꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯝꯕꯤꯗ ꯑꯃꯛꯄ ꯌꯥꯎꯗꯅ ꯆꯠꯄ ꯍꯧꯕꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯤ꯫ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯍꯥꯛꯄꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯤꯈꯤꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯝ ꯂꯣꯠꯂꯒꯦ ꯈꯟꯅ ꯇꯞꯅ ꯕꯨꯡꯊꯥꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯀꯅꯥꯒꯁꯨ ꯔꯤꯂꯦꯁꯟ ꯂꯩꯔꯛꯇ꯭ꯔꯤꯌꯦ, ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯕꯨꯡꯊꯥꯏꯒꯤ ꯊꯃꯣꯏ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯀ꯭ꯔꯛ ꯆꯠꯅ ꯆꯦꯛꯈꯥꯏꯔꯛꯈꯤ꯫ ꯑꯁꯦꯡꯕꯗꯨꯃꯇꯪ ꯍꯥꯏꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯦꯟꯊꯣꯛꯀꯦ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯌꯣꯟꯅꯕ ꯄꯥꯎꯈꯨꯝꯅ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯌꯣꯠꯇꯨꯝ ꯑꯃꯅ ꯇꯥꯔꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯃꯤꯂꯨ ꯑꯅꯤꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯀꯞꯂꯣꯏ ꯈꯜꯂꯝꯕ ꯊꯃꯣꯏ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯆꯩꯅꯥ ꯐꯪꯕꯅ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯛꯂꯤ꯫ ꯗꯣꯂꯤ ꯕꯨꯡꯊꯥꯏꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯀꯞꯂꯕꯣ? ꯕꯨꯡ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯌꯣ꯫ ꯕꯨꯡꯊꯥꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯗꯣꯂꯤꯒꯤ ꯚꯤꯗꯤꯑꯣꯗꯨ ꯄ꯭ꯂꯦ ꯇꯧꯔꯒ ꯗꯣꯂꯤꯗ ꯐꯣꯟꯗꯨ ꯄꯤꯔꯛꯂꯤ꯫ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯗꯣꯂꯤꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯊꯛꯄꯗꯨ ꯈꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯨꯡꯊꯥꯏꯗ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯈꯨꯗꯛꯇ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯕꯨꯡꯊꯥꯏꯁꯨ ꯄꯤꯔꯥꯡꯒꯤ ꯏꯔꯣꯏꯅꯅ ꯀꯧꯔꯛꯂꯤ꯫ ꯗꯣꯂꯤ! ꯃꯍꯥꯛꯁꯨ ꯈꯥꯝꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫
ꯑꯗꯨꯕꯨ ꯈꯥꯝꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯂꯤ, ꯀꯔꯤꯒꯤꯔꯥ ꯅꯪꯅ ꯑꯗꯨꯛ ꯅꯆꯤꯟ ꯊꯤꯕꯗꯤ? ꯑꯩ ꯅꯪꯅ ꯅꯆꯤꯟ ꯊꯤꯕꯁꯦ ꯄꯥꯝꯗꯤꯌꯦ꯫ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯗꯣꯂꯤ꯫ ꯗꯣꯂꯤ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯈꯪꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯎꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯐꯥꯎꯖꯔꯛꯂꯤ꯫ ꯃꯤ ꯎꯈꯤꯅꯤ ꯈꯟꯅ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨꯁꯨ ꯍꯥꯏꯐꯦꯠ ꯈꯨꯝꯂꯤ꯫ ꯃꯥꯏꯊꯣꯡꯗꯨ ꯄꯤꯔꯥꯡꯇꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯌꯨꯝ ꯌꯧꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯅꯥꯀꯟꯗ ꯃꯌꯥꯡ ꯑꯃꯅ ꯆꯨꯅꯤ ꯈꯔ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯃꯤꯅ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯌꯦꯠꯁꯤꯜꯂꯒ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯤꯗ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯊꯤꯡꯂꯨꯔꯕ ꯄꯤꯔꯥꯡꯗꯨ ꯀꯣꯟꯊꯣꯡ ꯌꯧꯕꯗ ꯇꯞ ꯇꯞ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯐꯤ ꯍꯣꯡꯗꯅ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯑꯩꯁꯦ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯕꯨ ꯕꯨꯡꯅ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ? ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯗꯥ ꯄ꯭ꯔꯦꯝ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯁꯤꯡꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯅ ꯂꯩꯈꯥ ꯇꯥꯕꯁꯤꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯥ? ꯍꯟꯗꯛ ꯃꯔꯛ ꯅꯨꯄꯥꯁꯤꯡꯅ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯈꯜꯂꯨꯕ? ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯏꯇꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯆꯤꯔꯣꯜ ꯀꯌꯥ ꯇꯧꯈꯤꯕ, ꯃꯤꯠꯌꯦꯡ ꯆꯨꯝꯗꯅ ꯑꯩꯕꯨ ꯌꯦꯡꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯑꯔꯊ ꯂꯩꯔꯤꯕꯒꯦ? ꯏꯃꯥ ꯏꯄꯥ, ꯏꯆꯦ ꯏꯅꯥꯎ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯏꯃꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯈꯣꯏꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯂꯅꯤꯀꯣ? ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕ ꯑꯩꯇꯒꯤ ꯏꯔꯥꯜꯅꯦ, ꯑꯩꯒꯤ ꯏꯔꯥꯜꯅꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯕꯨ ꯎꯕꯗ ꯇꯤꯟ ꯁꯣꯏꯗꯅ ꯁꯤꯡꯅꯔꯅꯤ꯫ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯁꯣꯏꯗꯅ ꯍꯧꯈ꯭ꯔꯅꯤ꯫ ꯑꯩꯒꯤ ꯐꯖꯕꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤ ꯀꯔꯣꯝꯗꯅꯣ? ꯗꯣꯂꯤ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯇ ꯂꯨꯍꯣꯡꯈꯤꯕ ꯃꯆꯦꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒꯦ ꯂꯦꯞꯂꯤ꯫ ꯃꯆꯦꯒꯤ ꯌꯥꯏꯐꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯒꯥꯏꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯌꯨꯝꯗ ꯈꯪꯍꯜꯂꯔꯣꯏ ꯈꯟꯅ ꯊꯃꯣꯏꯗ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯋꯥꯈꯜꯅ ꯊꯃꯣꯏꯕꯨ ꯑꯣꯠꯇꯨꯅ ꯂꯩꯔꯛꯄꯅ ꯍꯌꯦꯡꯁꯤ ꯃꯆꯦꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯗꯣꯂꯤ ꯉꯁꯤꯗꯤ ꯆꯥꯛꯇꯨ ꯆꯥꯒꯦ ꯈꯟꯅ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯗꯨ ꯍꯨꯛꯄꯒ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯆꯦꯟꯊꯔꯛꯇꯨꯅ ꯆꯥꯛꯂꯨꯛꯇꯨꯗ ꯇꯥꯔꯛꯂꯤ꯫ ꯅꯥꯎꯕꯅ, ꯆꯦꯝꯆꯥ ꯀꯩꯗꯧꯔꯦ? ꯀꯞꯄꯤꯔꯣ ꯅꯪꯕꯣ? ꯗꯣꯂꯤ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯈꯣꯜ ꯏꯁꯤꯁꯤꯅ, ꯀꯞꯇꯦꯗ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯗꯣꯂꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯄꯥꯅ, ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ? ꯏꯄꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕ? ꯅꯍꯥꯟꯗꯒꯤ ꯋꯥꯁꯨ ꯏꯟꯊꯤꯅ ꯉꯥꯡꯗꯦ꯫ ꯃꯆꯤ ꯃꯆꯤ ꯎꯪꯂꯒ ꯂꯩꯔꯤꯕꯗꯣ ꯏꯄꯥꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯃꯥꯅ, ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯏ꯫ ꯅꯁꯥ ꯉꯝꯗ꯭ꯔꯒꯁꯨ ꯏꯃꯥꯗ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯝꯅ ꯏꯆꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯃꯥ ꯍꯣꯏ ꯃꯤꯄꯥꯏꯅꯦ꯫ ꯗꯣꯂꯤ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯤ ꯑꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯆꯥꯛꯇꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯥꯅ ꯈꯣꯟꯀꯂꯞꯅ ꯍꯥꯏꯔꯛꯂꯤ, ꯑꯕꯦ꯫ ꯗꯣꯂꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯈꯨꯖꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯊꯛꯆꯤꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯄꯥꯈꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯍꯥꯝꯂꯒ ꯃꯆꯥꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯃꯃꯥꯅ, ꯑꯕꯦ ꯀꯩꯗꯧꯔꯦ? ꯅꯪ ꯀꯩꯗꯧꯔꯦ? ꯏꯃꯥꯗ ꯍꯥꯏꯌꯣ꯫ ꯗꯣꯂꯤ ꯋꯥꯗꯤ ꯉꯥꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫ ꯃꯄꯥꯁꯨ ꯄꯥꯈꯠꯅ, ꯃꯃꯥ, ꯅꯁꯥꯁꯤ ꯂꯥꯏꯒꯣꯛꯅꯔꯕ ꯖꯥꯠꯂꯥ? ꯅꯥꯎꯕ, ꯑꯩꯈꯣꯏꯁꯨ ꯂꯩꯈꯥꯃꯨꯛꯇ ꯊꯥꯗꯣꯛꯎ꯫ ꯅꯥꯎꯕꯁꯨ ꯄꯥꯈꯠꯅ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯇꯧꯅꯕ ꯇꯧꯔꯤ꯫
तसेंगना डोली डिप्रेशन नाबा होरक्लबनी मकोक मचासीदा खल्लिबा वाखल मयामसी ताइबम कनानासु खंगलरोई खल्लुब खुदिंग पेंदबा इकाइबा हंगोइबा वाखल मयामना महापु तत्तन ओटपिरी ममाना मखुत हांबीदुना फमुंगदा पुरकली मपागा नावबगसु नाकंदा फमली ममाना अबे इचाना कपलिबो करिगिनो से इमादा हायो डोली मकोकदु कन्ना पाइसिन्दुना ममित अदु टीन उशिल्ली मपाना ममा आई माइबा कौरुबना फदौरे तौरिसे ममाना अमतंगाई कोमोइबा ता किनो हयेंना चौबिगी चाकौबने नुंगाइतबा खरा लेरंगनी आंगांगसे आई तपना हांगलगे ngasidi ai abega tumlage nauba nang chakhomda amukta loisilo naubana hoima ai loisilage mapadu machagi manakta changsinduna makoktu nanthabiri chatombi baba ichagi damak leiriye ichagi karina ning thungdaba leirabuge doli mamit ado tamna panglaklaga baba ima ai kaisu tawdiye कोकसे याम ची ऐ ngak to pothage mapana hoi potharo nama sune nangi manak ta leijarani ichana nuai da balerasu hekta hairo ko mama machadu phamung thaduna tuminari doli mama bu tiena kolaga thamoida lona kapchari ima nacha yam lankhre handaki mapoksi magidi नखोगी माइथीनबा नचाना तौख्रे मथंगी मपोक्तदी अमुक हन्ना नखोगी नचा होइसगेको इचे इबु ngangbikibasingdo aina taramnabadi ngasi aina mimang thokna chope kaiba nanglibase nanglam loiko haibe indabi lamket pi aidi amuk hanna imaisi kanada su utpa ngamloroye somda बुंगथाइसो डोलीगी वाखलदा तुम्बा याद्रे लाइरिक पारबसु अमत चंद्रे मागी फोन दो लौथोक्तुना पिंकी दा कॉल तौरी पिंकीना हेलो बुंगथाइना ताये ए केनोमता हंगे तौबने नंगबु तुमलबो तुमद्रिये याये डोलीगी फोन दो चत्रे मा आइंगोंदा सावब्र खंगदे नंग हयेंग मखोइदा चतोय नत्रो अने तौबसु चतिये नोई खनाख्रब्रो हयेंबुदी आइसु चनिये अखोइनी खितंग साउनबने आई तसेंगना पाखले माना सुमाय तौबसे नंग हयेंग यौरगा कोलमुक्ता तौबिरो होय तौरके करिगी साउनरोइनो नोइबो अमदुसे साउरिनिना फोन ऑफ एकता थमजिलिने खंगनिबा हयेंग लान तौगेबा ngang birono aiga maga wari amukta sanajage is matu se chaibirani na pakhani male ho kaisu chairoi bungo fare adudi thamage hayang kaunu ko asunna phone du thamnakre bungthai mathanda khalli ai da torise yam suira male ai di chumna aseng matutang nangna haibado taning ba tawbani dole ai hojiksu nangbu nushiriye nangi dabu punsi se lepkini nangnu mamangda soirarabasu aina ngakpigani ahing adu haukiduna thadoigi chakaubasu yaurare doli de adumak magi kada mangduna leiri mamana abe nafiga du losilone nangbo nasi sulane nasi uragane mathwai nungairoi Dolly tamna hairakli hoima tanja aduda pinky su changaktuna hingchabi kaidore nangna na figu hong dekai leiduna pinky Dolly na imak makshinda anaba magum leibaduda nungaitaba forakli mamana pinky abese nanga khara leiminaramu masa su ngamjibani tawrise hoima Mama du chatkrabada Pinky na Kaino bai nangna tori dubo phone so thamjile nate noi bo kyam thina khanarage ba amadu su hek yawbaga nangonda phone to holo na hayi se amta tawse Dolly tamna hairakli Pinky ai tawraroige
ꯍꯣꯔꯦꯟ ꯇꯞꯅ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯏꯍꯦ ꯅꯪꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯦꯅ ꯅꯨꯡꯁꯤ ꯂꯩꯅꯥꯁꯦ ꯌꯥꯝ ꯀꯟꯕ ꯖꯥꯠꯅꯤꯅꯦ ꯐꯤꯒꯁꯦ ꯍꯣꯡꯉꯣꯁꯦ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯅꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯗꯨꯅ ꯄꯤꯡꯀꯤꯒ ꯃꯐꯤꯗꯨ ꯍꯣꯡꯂꯤ ꯑꯗꯨꯒ ꯐꯤ ꯃꯆꯥ ꯑꯃꯅ ꯃꯀꯣꯛꯇꯨ ꯌꯦꯠꯁꯤꯜꯂꯤ ꯄꯤꯡꯀꯤꯅ ꯀꯩꯅꯣ ꯐꯤꯒ ꯌꯦꯠꯂꯤꯁꯤꯕꯣ ꯀꯣꯛꯁꯦ ꯆꯤꯛꯑꯦꯅ ꯇꯧꯕꯅꯦ ꯚꯥꯏ ꯅꯁꯥꯗꯣ ꯌꯥꯝ ꯉꯝꯗ꯭ꯔꯒꯅ ꯊꯣꯛꯑꯔꯣꯏꯁꯤꯔꯣ ꯌꯥꯅꯤꯗ ꯑꯗꯨꯝ ꯊꯣꯛꯀꯦ ꯂꯩꯁꯦꯝꯕꯒ ꯊꯥꯗꯣꯏꯒꯁꯨ ꯂꯥꯛꯂꯗꯨꯅ ꯂꯩꯔꯔꯤ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯣꯏꯔꯝꯂꯕ ꯇꯨꯡꯗ ꯃꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯊꯥꯗꯣꯏꯅ ꯑꯕꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯗꯣꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ ꯆꯦ ꯍꯤꯗꯥꯛꯀ ꯅꯤꯡꯊꯤꯖꯅ ꯆꯥꯁꯤꯜꯂꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯗꯅ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯐꯝꯂꯨꯁꯤ ꯗꯣꯂꯤ ꯇꯞꯅ ꯃꯆꯦꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯥꯕꯨ ꯎꯈꯤꯅꯤ ꯈꯟꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯎꯔꯒ ꯍꯦꯟꯅ ꯂꯨꯛꯊꯗꯨꯅ ꯃꯥꯕꯨ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯠꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯗꯣꯂꯤꯅ ꯆꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯒꯨꯝꯒꯦ ꯀꯣꯛꯁꯤꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯋꯦꯕ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯅꯥꯎꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯕ ꯐꯪꯂꯅꯦꯅ ꯏꯆꯦꯗꯤ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯐꯔꯦ ꯐꯔꯦ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣ ꯏꯆꯦꯁꯨ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯆꯪꯂꯛꯑꯒꯦꯀꯣ ꯑꯩ ꯐꯃꯨꯡꯗ ꯍꯤꯛꯂꯝꯒꯦ ꯗꯣꯂꯤꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯅꯕ ꯍꯥꯏꯕꯗꯒꯤ ꯁꯨꯃꯥꯡꯗ ꯄꯔꯦꯡ ꯊꯥꯔꯤꯕ ꯆꯥꯛꯂꯨꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯦ ꯕꯣꯔꯒꯤ ꯏꯃꯨꯡꯒ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯩꯔꯤ ꯊꯥꯗꯣꯏꯁꯨ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯗꯣꯂꯤꯕꯨ ꯎꯅꯕ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯀꯥꯗ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯄꯤꯡꯀꯤꯅ ꯗꯣꯂꯤꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯥꯗꯁꯨ ꯎꯗꯦ ꯃꯄꯥꯟꯗꯁꯨ ꯂꯩꯍꯧꯗꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯅꯥꯎꯕꯅ ꯃꯅꯤꯡꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯏꯃꯥ ꯕꯕꯥ ꯑꯝꯇ ꯂꯥꯛꯑꯣ ꯅꯥꯎꯕꯅ ꯀꯧꯔꯛꯂꯤꯕ ꯈꯨꯀꯧꯗꯨ ꯇꯥꯕꯗ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯃꯅꯤꯡꯂꯣꯝꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯌꯥꯝꯗꯨꯁꯨ ꯎꯔꯦ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯃꯗ ꯕꯨꯡꯊꯥꯏ ꯎꯅꯕ ꯍꯜꯂꯛꯄꯗ ꯂꯩꯈꯤꯕ ꯆꯨꯅꯤ ꯑꯗꯨꯅ ꯃꯉꯛꯇ ꯌꯦꯠꯁꯤꯜꯂꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅ ꯌꯥꯗꯨꯅ ꯂꯩꯔꯤꯕ ꯗꯣꯂꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯗꯣꯏ ꯀꯞꯂꯒ ꯑꯕꯦ ꯀꯩꯅꯣ ꯏꯆꯦꯅ ꯎꯔꯤꯕ ꯃꯇꯧꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯃꯥꯅ ꯑꯕꯦ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ngasi ichana tawriba matausibo mapana icha tombi karino ichana babada uhaliba sakta masibo leisemba madi mamana bakharana doli hakchang dubu lauthaduna makhada thamli thadoi doli gi manakta phamladuna kapli ichena ngasi yumda lakli base basi yekna brabe khomo inaugi kari penda balai bagi asukluba PFC lauribano thadoi doli gi makutta chena paishiliba chedu urakli makutu hangdoktuna lauthokli ningthina thukliba chedu hangdoktuna yengli leisembasu changsinduna yengli cheduda asumna iramli ima baba nacha yam lankre nacha ne ima baba gi mingchat thina ba thabak tawkre ngasi de ai hingbada matik chadre nacha na haiba indringai afa fatta khangdringai matam aduda nupa amaga mari leinarure mahakna lahuba video record na ngasi di mafam khuding sinba thungna sandoktuna miyam pumba khangnarakle isana khantharuba tawdana ithak irang da tawringai nupi ama oibagi ikai kumna basu isana mangan jakibani iche gi chakau bas matangdi kaidana ba ai wada khanglakpani adubu ai khangba ngambagi pangal do loikre pumna makse ai gi iralni ima nacha na khantharu da badagi ima baba busu yauna noroki kom da chingthare masigi damak ai bangak piu ko pumna mak phatra bana cha gi irang aktani
ꯑꯩꯅ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯤꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯣ ꯊꯥꯗꯣꯏ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯆꯦꯗꯨꯕꯨ ꯆꯦꯅ ꯄꯥꯏꯁꯤꯜꯂꯤ ꯊꯥꯗꯣꯏ ꯃꯅꯥꯎꯕꯨ ꯀꯣꯟꯗꯨꯅ ꯑꯕꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯏꯆꯦꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯧꯅꯥꯍꯜꯂꯤꯕꯅꯣ ꯑꯕꯦ 이제 ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯅꯪ 이제ꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯧꯒꯠꯂꯣ ꯑꯕꯦ ꯃꯃꯥꯅ 이마ꯒꯤ ꯏꯕꯦꯝꯃ ꯅꯆꯦꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯂꯛꯎ ꯀꯩꯗꯧꯕꯒꯦ ꯃꯈꯣꯏ ꯕꯕꯥ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ ꯑꯩꯒꯤ ꯏꯆꯥ ꯍꯧꯗꯣꯛꯄꯤꯌꯣ 이마ꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯃꯄꯥꯅ ꯃꯃꯥꯕꯨ ꯈꯥꯝꯖꯤꯟꯕꯤꯔꯤ ꯃꯃꯥ ꯃꯍꯥꯛ ꯈꯨꯝꯂꯛꯂꯔꯣꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯔꯔꯣꯏ ꯅꯥꯎꯕꯅ ꯆꯦꯝꯆꯥ ꯍꯧꯒꯠꯂꯣ ꯆꯦꯝꯆꯥ ꯍꯧꯒꯠꯂꯣꯁꯦ ꯅꯪ ꯑꯗꯨꯃꯥꯏ ꯇꯧꯅꯣ ꯆꯦꯁꯨꯛꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯆꯦꯝꯆꯥꯗꯤ ꯂꯨꯍꯣꯡꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕꯗꯥꯏ ꯅꯅꯥꯎꯗꯤ ꯀꯅꯥꯗ ꯆꯦꯝꯆꯥ ꯀꯧꯅꯤ ꯆꯦꯝꯆꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯂꯩꯁꯦꯝꯕꯁꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯊꯥꯗꯣꯏꯕꯨ ꯈꯥꯝꯖꯤꯟꯕꯤꯔꯤ ꯑꯉꯥꯡꯁꯦ ꯇꯨꯝꯖꯔꯁꯅꯨ ꯃꯥꯡꯒꯣꯟꯗ ꯍꯤꯐꯅꯕ ꯇꯧꯁꯤ ꯍꯧꯒꯠꯂꯣ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯞꯇꯕꯁꯨ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ ꯂꯩꯁꯦꯝꯕꯅ ꯗꯣꯂꯤꯕꯨ ꯊꯥꯡꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯄꯤꯗꯨꯅ ꯊꯝꯂꯔꯦ ꯄꯤꯡꯀꯤꯁꯨ ꯅꯥꯀꯟ ꯑꯃꯗ ꯀꯞꯇꯨꯅ ꯕꯨꯡꯊꯥꯏꯗ ꯀꯣꯜ ꯇꯧꯔꯤ ꯕꯨꯡꯊꯥꯏꯅ ꯍꯜꯂꯣ ꯄꯤꯡꯀꯤ ꯄꯤꯡꯀꯤ ꯀꯞꯂꯒ ꯚꯥꯏ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯕꯨꯡꯊꯥꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯄꯤꯡꯀꯤ ꯀꯩꯗꯧꯔꯒꯦ ꯗꯣꯂꯤꯗꯣ ꯃꯣꯏ ꯃꯅꯤꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯚꯥꯏ ꯕꯨꯡꯊꯥꯏ ꯂꯦꯞꯂꯝꯕꯗꯒꯤ ꯈꯪꯐꯝ ꯐꯝꯇꯛꯈꯤ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯂꯤ ꯄꯤꯡꯀꯤ ꯀꯞꯂꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯚꯥꯏ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯕꯨ ꯅꯌꯨꯝꯗ ꯀꯧꯔꯤꯕꯁꯦ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤ ꯌꯦꯡꯅꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯕꯨꯡꯊꯥꯏꯁꯨ ꯀꯞꯂꯒ ꯗꯣꯂꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯇꯥꯔꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯅꯪ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯈꯪꯕꯤꯗꯅ ꯑꯗꯨꯃꯛ ꯅꯪꯗꯤ ꯆꯠꯂꯕ꯭ꯔꯥ ꯗꯣꯂꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯅꯤ ꯕꯨꯡꯊꯥꯏ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯗꯣꯂꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯀꯞꯂꯤ ꯗꯣꯂꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯅꯪꯗꯤ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯈꯤꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯎꯠꯈꯤꯕ ꯀ꯭ꯂꯤꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯑꯃ ꯑꯣꯏꯅ ꯏꯔꯥꯜ ꯄꯤꯕꯤꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦꯀꯣ ꯁꯣꯝꯗ ꯗꯦꯕꯤꯠꯁꯨ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯁꯦꯠꯇꯨꯅ ꯂꯩꯔꯤ ꯂꯦꯝꯕꯤꯅ ꯇꯥꯃꯣ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯊꯤꯜꯂꯝꯃꯨꯀꯣ ꯗꯦꯕꯤꯠꯅ ꯍꯣꯏ ꯍꯣꯏ ꯊꯤꯜꯂꯝꯃꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯁꯖꯤꯋꯥ ꯆꯠꯂꯨꯒꯦ ꯀꯩꯗꯧꯕꯅꯣ ꯗꯥꯄ꯭ꯔꯦꯝ ꯎꯅꯔꯨꯒꯦ ꯑꯣ ꯑꯩ ꯕꯦग ꯂꯧꯊꯣꯛꯎꯒꯦ ꯑꯗꯨꯒ ꯊꯣꯛꯑꯁꯦ ꯗꯦꯕꯤꯠꯁꯨ ꯃꯆꯟꯕꯨ ꯊꯤꯜꯂꯝꯂꯒ ꯄ꯭ꯔꯦꯝ ꯎꯅꯕ ꯁꯖꯤꯋꯥ ꯖꯦꯜꯗ ꯂꯥꯛꯂꯤ ꯄ꯭ꯔꯦꯝ ꯖꯦꯜꯒꯤ ꯀꯥꯅꯨꯡꯗꯨꯗ ꯐꯝꯂꯗꯨꯅ ꯂꯩꯔꯤ ꯗꯦꯕꯤꯠ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯌꯥꯝꯕ ꯄ꯭ꯔꯦꯝ ꯗꯦꯕꯤꯠ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯗꯦꯕꯤꯠ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯃꯌꯥꯝꯕꯁꯨ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯇꯥꯕꯗꯒꯤ ꯑꯃꯨꯛꯇ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯊꯕꯛꯅ ꯌꯥꯗꯕꯅ ꯉꯝꯈꯤꯗ꯭ꯔꯦ ꯄ꯭ꯔꯦꯝ ꯏꯀꯥꯏꯅ ꯍꯥꯏꯔꯛꯂꯤ ꯀꯥꯏꯗꯦꯗ ꯅꯌꯥꯝꯕꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯅꯅꯤ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯌꯣꯅ ꯇꯝꯈ꯭ꯔꯦ ꯃꯌꯥꯝꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯣ ꯁꯣꯝꯗꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥꯝꯗ ꯊꯥꯗꯣꯏ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯡꯒ ꯄꯨꯟꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥꯅ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯀꯗꯥꯏ 이수 사나도 비로 보복 뻥기 레시엠바나 사나 보복나 뻥기
bobo pamansi ko. Ima, sese. Thadoina. Ima, ngasi si ako'y abigi. Chahi ahong farakpagi din ni ko. Ay nalamhian gano haibado. Nang nayaramdabadi. Ichi na kaya daharaw gani. Nanaw, nang yapati. Mama na. Ibe ma. Toklo. Kablano. Icha to mina. Naw na inkhalak liba ngang singda. Para madita miram labani. Matang asida, iral hairiba tangkak naiba wari si loisinjare. Wari si pathokkiba matamda soikiba lankiba yaurabasu ngakpiyo. Mayamgidamang mathang amo wari anauba ama puduna lakjage ngaibiramo.